BJYM na drug Lallonba ama Nongmeina Kaptuna Sokhankhibagi Mayokta action Lounaba Dabi Toukhre. Bharatiya Janata Yuba Morcha BJYM Manipur na drug Lallonba ama Nongmeina Mapaiganda Kaptuna Sokhankhiba Thogdoki Mayokta Yaningdaba Phongdoktuna amasung maduda senariba miyoisingi mathakta akanba action laukhatnaba Ngarang Kangpokpi district ke Laikot area da leiba miyamna Damdai Taloglongda Wakat mifam Toukhre haukiba tha asigi taraga taruki nungthil pung 3:30 kunthra tabada Kangpokpi district ke orphanage village ta BJYM gi thomi singna drug Lallonba miyoy ama mapaiganda Nongmeina Kaptuna Sokhankhibagi thogdok adu yaningdei thogdok adu ta senariba miyoy sing cookie customary logi matungina khulgi area sing sit sengbaga loinana apology tawgadaba nei cookie customary logi matungina Kanagumba mabu inay tahalabadi khulgi area sing sengduna apology tawba haibasi chanabi amani haina phongdokhe thogdok asigi victim gi apokpi mama linglainim kipjen na phongdokhibada haukiba tang taraga taruki nungthil pung 3:30 kunthra taba matamda BJYM gi executive singna mahaki machanupa mangmin sai kipjen bu war cemetery manaki kanglatombi orphanage ta faraga oi thangba khongi mapaiganda Anidak hanna Nongmeina Kapkhe loinana mahakpu amuksu drug Lallonba mani haina maral sikhe thawong asi yaningdei Nongmeina panduna hauji gamnom Saparmaina police station gi custody da leiriba victim oiriba mangmin sai kipjen gi apokpi mama asina makhata na phongdokhibada BJYM gi president Baris Saramana lusingba executive member sing aduna gari ahum da laklaga crime adu sathakibane BJYM gi maikaidagi September 13 mahaki machanupa na pistol ama pura ihairibasi aranba wafamne mahaki machanupa na asigumba nongmai leiba ngambagi sakti leite loinana khulai paiba lalawlup natraga geng singa mari amata leinade militant sing amasung drug Lallonba sing phaba tarabasu mari leinaba authority singna akaknaba niyam amagi makhada thamba ngakta nei BJYM na mahaki machanupa da Nongmeina Kaptuna sokhaliba sigumna ka henba thawong amata chathade haikhe Laikot area youth organization gi president su oiriba Laikot area ge anti drug campaign gi member mangjangam kipjen na haikibada kanagumba ma war on drugs ke information gi source oiba yaya dubu lobu makhuna paiduna sisinaba yabagi ayaba du pi de makoina war on drug ke Mayokta leite du basigumba unauthorized agency natraga BJYM gumba authority na sathaba gun culture asigi Mayokta lay maramaduna BJYM na thuba matamda customary logi matungin na apology tawgadaba nei ke orphanage village ke chief sangso na haikibada mahaki khulgi area da nongmai kapagi thawong chathagibaduna maralai tabangang kaya amada akiba pokhalle maramaduna maralai bamyoy sing aduna customary logi matungin na apology tawgadaba ni haike Parang chathakibo wakat mi phamaduda BJYM ase logi mathakta leirabra BJYM arm wing of government agency gun culture lepu haina thaba banner amasung placard kaya su thetke rape case ta senaba lalawlup ane women police station Imphal East na formal arrest Toukhre haukiba September 12 da Imphal East district commando na Imphal East ke takheldagi fakhiba lalawlup amagi kedar ane Pokso Act 2012 ki makhada FIR case amaga mari lenana women police station Imphal East na formal arrest Toukhre women police station Imphal East na formal arrest Toukhre bamiyoy ani adude Imphal East ki haraurok mayai lekai dage laisang them khomai chahi 52 amasung Bisnupur district ki kumbi Setapur maning lekai dage khangembam Sanjoy Allies Athoi Allies Pambai chahi 19 Faraba miyoy ani adu UAP eki makhada register tawrakiba FIR case amaga mari leinana Lamlai police na ngarang special judge NIA Imphal East ta numit 15 gi judicial custody remand lauthanaba puthorakhe accused sing adu chairap court puthoklakba matamda rape victim sing adu gi imung manung amasung locality sing na thomjinduna maralai daba Sanjoy amasung khomai bel da thadokpa yaroi makhoi sing asi rapist ngaktani haina slogan kaya laukhe adubu ka hena police ka muknabadi thokhide lamlai police na accused sing adu judicial custody remand gi dama court puthoklaki baduda Imphal East ki women police station gi ayona minor rape case amaga mari leinana formal arrest PB naba court prayer tawkhe loinana court na yaba piduna accused ani adu farab matungda tha asigi 18 phauba police custody remand lokthakre
Panba yabadi rape case ki thokdokta senariba Laisangthem Khomaina ngarang courta lamlai police na physical oina puthorokibane aduga case asida senariba Khangebam Sanjoy Elias Athoi Elias Pambaina hauji masagi anaba mana maram oiraga Jenims Hospital da admit tawduna laibana video conference ki khuthangda puthokhe case record ki matungin na Laisangthem Khomai asi ing 2018 da chahi nauri binupi macha ama rape tawbagi case ta senai loina na mahaki mathakta hauji Imphal East ki women police station da IPC ki section 354 clause B 506 212 34 gi makhada case ama register tawraga leiribane mahak ing 2021 fauba sajiwa jail da sanjoi ga loina na leiramkhe loina na chahi adumakki August thada bail da thokibane Khangembam Sanjoy hariba miyoi asisu Takhel village da haukiba September 12 da chap manaba minor victim asi gunpoint da sexual assault sathakhi police ki report asina makhata na hairiba na Sanjoy asi marida khanna faduna UAP eki makhada ing 2012 2014 amasung 2021 da sajiwa jail da leiramkhe loina na 2021 gi March da bail da thokibane Nupi Lallonbagi damak miyoi ani sibagi sairak pikhre RPF haukiba September kunda Manipur da leriba TV channel gi numidang wairam gi paw amadi tangkun mathoi gi pawse singda palliba Imphal East ki Takhel Sanjanbam gi chingda kauduna Lallonba magi miyoi amana Nongmeina namduna apokpa mapama ki mamangda Nupi macha ama nungsi haitana phamlanbi ki bagi thokdok asida RPF na thamoi sokna nungaitaba phongdok sare amadi otpi naibi bagi China khangliba ichanupi imungi awabada saruk yazari haina lona thingkraba Lallonlup RPF ki Assistant Secretary Publicity Bankim na thadorokpa cherola mana khangalagle cherola sina makha taribadi RPF na miyam da lamchat naidaba miyoi bagi minungsi yaudaba thokdok asida haktheng na senariba miyoi ani Khangembam Sanjoy Elias Athoi Elias Pambai chahi kungani pan apokpa Manglemba Kumbi Setapur maning leikai hairiba miyoi ase tha ahum muki mamangda RPF ki wakhalon bu thajajai thabak tawjagi hairakpadagi lupasigi chana kanglon gi matungina thabak tawhanba yabra natraga yadabra haibagi changyangda leiriba lup ki thabak amata sinadriba miyoi ne amadi nupi macha asibu phamlanbadagi senaduna jail da leiruraba Laisangthem Khomai chahi 52 apokpa laikhidraba Bidu Haraurok Mayai Leikai hairiba miyoi asi RPF ka hiram amatada mari leinade maram aduna Khomai amasung Sanjoy hairiba miyoi ani asina lupki ming phauba sizinaduna nupi oibibu hanthaba midyanga loinana Lallonbagi damak RPF na miyoi ani asi sibagi sairak piragani haina phongdorok le Myanmar amadi Thailand gi border da Indian software engineer sahumlom phajinduna thamkhre Myanmar amadi Thailand ga tainaba border da India ki software engineer sahumlom hena phajinduna thamkhre haina official report amagi matungina phongdok le Hauzik India ki software engineer singna ayamba oiba hostage sing adu Myanmar na control tawdaba region da ethnic armed group na phajinduna thamkhibane hostage sing adugi marakta Malaysian Chinese kharasu yawe India macha Tamilian kharana central amadi state government ta makhoibu mateng pangbinaba SOS message tharakraba matung tarakbada issue asi lakhibane makhoi pung taraga mangarom chupna thabak suhanduna thamme karigumba hairiba thabak adu tawdaba thoklagana phuba chaiba amadi electric shock tawbagi thawong sing phauba sathai Tamil gi miyoi hompurom di hostage oiriba sing adu gi marakta yawe Puducherry gi Karaikal Medudagi ngami amana mahaki machanupa bu rescue tawbinabagi damakta Karaikal district collector da appeal tawrakhe mahaki imung manunggi warol matungina hojik hostage oina phajinduna laikhraba mahaki machanupa adu Dubai da data entry operator oina thabak tawbane chaliba chahi asigi angan basarukta mahak promotion pikhre loinana Thailand gi office ta leiba company da relocate tawnaba khangalakibane mahak Thailand yoba matungda ena yadaba lambi ama fauraga makhoibu Myanmar tamna purakhibane Tamil Nadu da leiba atul kauba miyoi amana haikibada customer sing adu social media gi khuthang da tongan ba investment pigani haibagi thajaba piraba matungda lang thakibane makoi sing adugi marakta Thailand da sensin khre adubu makoina legal gi oiba athingba leibana maram oiraga India da halakpa ngamdre hostage oina phajinduna leriba miyoi ayambadi mahi masing ningthijana hairaba miyoi ngakta ne makoina lambi da thokiba matamda sel gi awatpa leibana su nanthoktu na chatpa ngamdre India gi software engineer sing yamlaba senpham ama pigani haiduna
ꯊꯕꯛ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯤꯕꯤꯗ꯭ꯔꯦ꯫ ꯌꯥꯡꯒꯣꯟꯗ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯤꯅꯁꯨ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5ꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅꯕ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯗꯤ ꯑꯖꯔꯕꯩꯖꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ ꯄꯨꯇꯤꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅ ꯁꯣꯚꯤꯌꯦꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯝꯕ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯗꯤ ꯑꯖꯔꯕꯩꯖꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫